Good morning mayam ai haugollaga hojik mamahoygi famung loisallinebako tum haugollaga hana famungase loisalaga waiga sitna loirakanda kona lujadoini ado akhoi minuna hojik auna disturb tawise yengo pambiu haina masi haunabani tumbasu ko aigi famungda changakpa natraga famungdo kangan fajana jepkiba taradiko aigi hek kaino makhong thabamduga hipna leiramdoiba khongdabora dugane hipna leiramdoiba asumana yam tawe ado hojik mamagi famung loisanna loire aduga sofagase hojikti olang thanina sofagase adum dugjam famdreaba kaigino haidi lisami lasu adum olangi he adum carpet siga makhachiga babla one famdaiyabako adoi hojiki plastic phagsusu hojikan thanaje olangi haina sagalli haina ado minungse ngatang pambiu haye aina ngatang pambire aduga ai thamamaga kum thabak surani dosu ma lei waiba yade aiga konana chakki haye ai thabak subada ma yetki haira kaino khangde aduga aigi mathunda adum inana leire mase aduga aina khongda bora hingje puthoye mapanda ngatang phaudoga kanduke khalibako aduga waisitpa houre doi kuna kuchinjauda waisit pamathu taidana ko kaigina haidi phata nungta leitrasu disa kunada mirangtang oisu dum leiba kari kara leibado kangha lokha sitpa mathu taidana ko aduri changko channa taure ado aingontainako thabakse prap tawba mathau tai ado aingontasiga amaronda thabak singje loisanna loiradiko khara wai sangniyaba Minudo aina biscuit pirambaduga gima tholaktare hojik chathokloraga kum tholaktora kaino khangdre aduga aina jablasi peksalle sandamna jabladudi peksanba yadabainako aingontada sitpado yameyabako aingontada oina peksalle sandadadi jabra peksallaga hunjekpa fattena hainaidanako ado ai hojik aigi kada change aigi famung loisanba houre mayam ai kasidi khara mammeyabako khirki palasu kaino haidi khangde si roomje khara mamgalle ado mampapedek thapa houre mayam aigi kanghada makhada leirisingje korpu ngatane aigi kangha makhasiga korpu thammeyaba kaigino haidi lौथोकpasu nungainabai haina akhoigi disa tarpon migi tawrasu waiba laiyabako adugi ai kanghada oina thamme korpu singje mamai kanghaduju lamjainina yengbada nungaiteaba kanghada pot thambado to minuse biscuit chana loina akomu lai aigi manakta to ai surumse sitpa houre do nungsaje khara di sarakke haina adumai taure nungsa sadringaida thabak loisanbanadi wai sangniyaba nungsa sarakanda fan makhada leiba nadadi sa tawrasuko ngalingaida chakak thongdokna leibadunadi wai sangi kaigino haidi hojikti olang thanina sabana hileyaba nungthing mangasu adum sai nongjurasu adum sai ingo haiba sungya yare aduga aigi roomse wai teiba houre kaigino haidi olangadi adum siga babla famdaba adoi dum hippasu yawiyabako jam olangadi famungda jam saradi dum hippe adugi teithoiba desami amana laga fambasu hitta mayam ai wai teina beseko online de lawinabako duga si lawdri mamangda ahambadane akogi bucket to balthingdo aduduga set oina lawramyaba adudu sizinaba jam nungai sumbasu yawi masa mathontagi makhut yawdrasu makhutna sizinadrasu kaisum kaideyabako adudo kha kuina leirabaina adudo jadre haina aina kai khali hanagi balthingdo adum leibanina ado sumainam single oina asi waiteina besida lawrage haina khanna online dagi lawreyabako khatangsu hongi haina adugagi aina lawrakandadi asise hanagi bucket balthingdo aduduga sizinaba yadre ado mayam ai waiteiba loina khongda bora pusalle ado ai loisanna loire ado hojik ai chalabo chalani la nungsi tawgara nungsibune kini nungsi chalo ja rahe chalo ai pambaga ngammo pamba toiso ki
ꯀꯩꯅꯣ ꯃꯃꯥꯏ ꯃꯃꯤꯒꯁꯦ ꯂꯣꯏꯔꯦ ꯀꯥꯏ ꯆꯪꯉꯨꯏꯅꯣ ꯈꯪꯗꯦꯅꯦ ꯃꯣꯠꯄꯅ ꯁꯤꯅ ꯐꯔꯦ ꯃꯌꯥꯝ ꯌꯦꯡꯉꯨ ꯀꯥꯈꯠꯂꯁꯤ ꯇꯝꯄꯥꯛꯇ ꯄꯝꯗꯒꯤ ꯑꯦ ꯅꯪꯅ ꯇꯝꯄꯥꯛꯇ ꯀꯅꯥ ꯂꯥꯛꯑꯣ ꯍꯥꯏꯕ ꯍꯥ ꯇꯝꯄꯥꯛꯇ ꯀꯅꯥ ꯂꯥꯛꯑꯣ ꯍꯥꯏꯅꯣ ꯑꯌꯥ ꯃꯌꯥꯝ ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯪꯉꯦ ꯆꯥꯛ ꯊꯣꯡꯕꯒꯤ ꯔꯥꯒ ꯍꯧꯔꯒꯦ ꯍꯥꯏꯅ ꯑꯗꯣ ꯑꯩ ꯕꯣꯔꯥ ꯍꯧꯒꯦ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯕꯣꯔꯥ ꯍꯧꯕꯗ ꯑꯩꯗꯤ ꯊꯥꯎ ꯈꯛꯇꯪꯒ ꯍꯥꯞꯄꯤꯑꯕ ꯇꯣꯠꯄꯗ ꯍꯣꯔꯦꯟ ꯕꯨ ꯕꯨ ꯀꯥꯝꯃꯒꯅꯦ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯅ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯥꯎꯅꯕ ꯌꯥꯏꯅ ꯑꯗꯨꯒ ꯑꯩꯅ ꯆꯣꯁꯂꯥꯁꯤꯒ ꯁꯒꯣꯜ ꯍꯋꯥꯏ ꯊꯥꯡꯒꯠꯂꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯅꯝꯕꯗꯤ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕꯇ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯊꯨꯝꯁꯨ ꯊꯥꯛꯆꯜꯂꯦ ꯈꯔꯗꯤ ꯃꯨꯟꯒꯜꯂꯦꯗ ꯑꯗꯨꯒ ꯑꯩꯒꯤ ꯁꯣꯝꯗꯅ ꯑꯩꯅ ꯌꯦꯅꯝꯒ ꯑꯗꯒꯤ ꯑꯥꯂꯨꯗꯨ ꯁꯤꯡꯖꯤꯠꯇ ꯇꯛꯑꯒ ꯕꯣꯔꯥ ꯍꯧꯒꯦ ꯇꯧꯔꯤꯅꯦꯕꯀꯣ ꯑꯥꯂꯨ ꯇꯛꯄꯗꯨꯗꯤ ꯑꯩ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯧꯗꯔꯦ ꯑꯗꯨꯒ ꯕꯣꯔꯥ ꯀꯩꯅꯣ ꯏꯁꯤꯡꯗꯤ ꯌꯥꯝ ꯍꯥꯞꯄꯔꯣꯏꯑꯕꯀꯣ ꯑꯗꯣ ꯑꯩ ꯇꯣꯠꯄ ꯍꯧꯔꯦ ꯑꯗꯨꯒ ꯇꯣꯠꯄ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛꯇꯪ ꯄ꯭ꯂꯦꯠꯅ ꯀꯨꯞꯁꯜꯂꯒ ꯊꯝꯃꯅꯤꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯒꯣꯜ ꯍꯋꯥꯏꯒꯤ ꯁꯣꯝꯗ ꯑꯩꯅ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯄ ꯍꯧꯔꯦ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯁꯤꯡ ꯃꯅꯥꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯐꯦꯠꯇꯤ ꯃꯨꯜꯂꯦ ꯉꯥꯛꯇꯪꯒ ꯁꯧꯍꯜꯂꯗꯤ ꯆꯞ ꯆꯥꯔꯅꯤ ꯌꯥꯝꯅꯁꯨ ꯃꯨꯜꯂꯗꯤ ꯍꯥꯎꯇꯕꯅꯦꯕ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯑꯩꯈꯣꯏ ꯃꯐꯣꯟ ꯇꯥꯔꯗꯤ ꯍꯥꯎꯇꯕꯅꯤ ꯑꯗꯨꯒ ꯑꯩ ꯁꯣꯝꯗ ꯀꯨꯀꯔꯗꯩ ꯆꯥꯛ ꯊꯥꯡꯕ ꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯁꯦ ꯐꯖꯗꯕꯅꯤꯀꯣ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯗꯨꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯁꯥꯗ꯭ꯔꯤꯑꯕ ꯊꯥꯏꯅ ꯑꯩꯈꯣꯏ ꯄꯨꯄꯨ ꯑꯣꯏꯅ ꯊꯝꯃꯝꯕ ꯌꯨꯝꯗꯨꯒꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝꯁꯦ ꯁꯥꯗ꯭ꯔꯤ ꯑꯗꯨꯒꯤ ꯆꯥꯛꯈꯨꯝꯒꯁꯦ ꯑꯗꯨꯛ ꯌꯥꯝ ꯐꯖꯗꯕꯅꯦꯕꯀꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯌꯨꯝꯒ ꯐꯖꯅ ꯁꯥꯔꯒ ꯆꯥꯛꯈꯨꯝꯒꯁꯦ ꯐꯖꯅ ꯁꯥꯔꯒ ꯑꯗꯨꯒ ꯐꯖꯅ ꯂꯣꯏꯁꯟꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯒꯁꯦ ꯗꯤꯕꯥ ꯀꯩꯀꯩ ꯗꯕꯥꯒꯁꯦ ꯃꯑꯣꯡ ꯃꯑꯣꯡ ꯂꯩꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗꯨ ꯌꯥꯝ ꯁꯥꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯒꯁꯦ ꯋꯥꯒꯤ ꯑꯗꯨꯝ ꯑꯣꯏꯔꯤꯅꯦꯕꯀꯣ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯕ ꯌꯥꯏꯅ ꯀꯕꯣꯛ ꯑꯗꯨꯝ ꯁꯦꯝꯖꯤꯜꯂꯒ ꯂꯩꯕ ꯍꯥꯏꯗꯨꯅꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯣꯛꯅꯕꯤꯅꯨꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯁꯦ ꯎꯔꯒ ꯑꯗꯨꯒꯤ ꯅꯍꯥꯟꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯥꯛꯈꯨꯝꯁꯦ ꯎꯠꯄꯁꯦ ꯏꯀꯥꯏꯕ ꯌꯥꯝꯅꯀꯣ ꯑꯗꯨꯁꯨ ꯐꯖꯔꯁꯨ ꯐꯖꯗ꯭ꯔꯁꯨ ꯏꯁꯥꯒꯤ ꯌꯨꯝꯅꯦꯕꯀꯣ ꯃꯤꯒꯤ ꯄꯀꯥꯒꯤ ꯌꯨꯝꯗꯒꯤ ꯍꯦꯜꯂꯤꯅꯦꯕ ꯏꯁꯥꯒꯤ ꯌꯨꯝꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯕꯣꯔꯥ ꯍꯧꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯁꯤꯒꯅ ꯂꯩꯔꯦ ꯆꯥꯛꯁꯨ ꯀꯥꯝ ꯂꯣꯏꯔꯦ ꯁꯤꯒꯅ ꯕꯣꯔꯥ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅꯅꯦ ꯃꯣꯔꯣꯛ ꯑꯀꯪꯕꯗꯣ ꯉꯧꯔꯒꯅꯦ ꯑꯂꯨꯒ ꯃꯦꯠꯀꯦ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯒꯤ ꯇꯛꯈꯥꯏꯔꯤꯕ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯎꯍꯜꯂꯦ ꯍꯥꯏꯅ ꯎꯍꯟꯕꯗ ꯀꯦꯃꯦꯔꯥꯗꯣ ꯐꯖꯅ ꯊꯝꯍꯧꯗꯕꯩꯅ ꯎꯕ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯕꯣꯔꯥꯁꯤꯁꯨ ꯀꯣꯠꯊꯣꯛꯑꯒ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯤꯅꯦ ꯈꯜꯂꯒ ꯌꯥꯁꯨ ꯌꯥꯍꯧꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯊꯝꯃꯤꯕ ꯃꯣꯕꯥꯏꯜ ꯊꯝꯕꯒꯤ ꯀꯩꯅꯣꯁꯦ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯇꯧꯔꯤꯅꯤ ꯑꯗꯣ ꯕꯣꯔꯥ ꯃꯊꯪꯗ ꯑꯃꯨꯛ ꯑꯅꯤ ꯊꯣꯛꯅ ꯑꯗꯨꯝ ꯍꯧꯔꯦꯕ ꯑꯗꯨꯒ ꯑꯁꯤꯒ ꯑꯩꯅ ꯀꯣꯜꯂꯤꯛꯁꯤꯡꯁꯦ ꯂꯣꯏ ꯎꯞꯁꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯤꯒ ꯀꯣꯜꯂꯤꯛ ꯎꯞꯁꯜꯂꯗꯤ ꯒ꯭ꯂꯥꯁ ꯀꯥꯞꯁꯤꯡꯁꯦ ꯀꯥꯏꯗꯦꯕ ꯑꯗꯨꯗꯤ ꯒ꯭ꯂꯥꯁ ꯀꯩꯀꯩꯅ ꯃꯁꯥ ꯃꯁꯥꯒꯤꯗꯣ ꯊꯝꯈꯤꯕꯩꯅ ꯑꯗꯨ ꯀꯣꯜꯂꯤꯛꯁꯨ ꯂꯧꯊꯣꯛꯄꯗꯁꯨ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯑꯩꯒꯤ ꯆꯥꯛ ꯂꯣꯏꯔꯕꯩꯅ ꯏꯁꯤꯡꯒꯁꯦ ꯀꯜꯂꯒ ꯊꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯂꯣꯟꯕꯅꯤ ꯕ꯭ꯔꯥꯏꯠ ꯀꯣꯚꯔꯁꯦ ꯐꯖꯕ꯭ꯔꯥ ꯃꯌꯥꯝ ꯑꯗꯣ ꯕꯣꯔꯥꯁꯨ ꯍꯧꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯆꯥꯛ ꯊꯤꯅꯕꯒꯤ ꯇꯧꯔꯦ ꯊꯤꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯦꯕꯀꯣ ꯑꯩꯈꯣꯏ ꯃꯤꯅꯨꯁꯤꯁꯨ ꯉꯥꯏ ꯂꯩꯔꯦ ꯌꯦꯡꯉꯨ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯃꯥ ꯂꯩꯗꯣꯏꯅꯤ ꯆꯥꯛ ꯊꯤꯕꯁꯤꯁꯨ ꯃꯥ ꯉꯥꯏ ꯂꯩꯁꯦ ꯌꯦꯡꯉꯨ ꯑꯩ ꯄꯨꯈꯝꯒꯁꯦ ꯇꯦꯡꯊꯣꯛꯑꯦ ꯃꯥ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯒꯤ ꯑꯐꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣই ꯆꯥꯛ ꯊꯤꯔꯦ ꯍꯥꯏꯅ ꯃꯅꯥꯛꯇ ꯆꯪꯉꯒ ꯃꯅꯝ ꯅꯝꯕꯤ ꯀꯔꯤ ꯀꯔꯥ ꯂꯩꯕꯗꯣ ꯁꯨꯡꯇꯧ ꯇꯧꯔꯣꯏꯑꯕ ꯁꯤꯁꯦ ꯑꯩꯅ ꯆꯥꯛ ꯊꯤꯔꯤꯁꯦ ꯃꯥ ꯐꯝꯅ ꯂꯩꯔꯅꯤꯗꯅ ꯑꯩꯅ ꯍꯣꯔꯦꯟ ꯆꯥꯛ ꯏꯃꯨꯡ ꯂꯝꯖꯥꯏꯗ ꯊꯥꯡꯗꯣꯛꯄꯗ ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯜꯂꯛꯇꯣꯏꯅꯦꯕꯀꯣ ꯃꯥꯁꯦ ꯂꯩꯍꯧꯔꯒ ꯆꯥꯛ ꯂꯩꯍꯧꯋꯤ ꯃꯅꯝ ꯅꯝꯒꯦ ꯆꯥꯒꯦ ꯑꯗꯨꯒꯨꯝꯕ ꯋꯥꯈꯟꯗꯣ ꯈꯇꯪꯐꯥꯎ ꯂꯩꯇꯦꯕ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯎꯄꯥꯒꯤ ꯆꯥꯛꯅꯦꯕ ꯑꯩꯅ ꯊꯤꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯗꯦꯕ ꯑꯆꯣꯏꯄꯥꯛꯅ ꯌꯥꯝ ꯆꯥꯏꯌꯦꯕ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯆꯪꯕ ꯃꯇꯝꯗꯁꯨ ꯆꯥ ꯂꯣꯜꯂꯒ
ꯑꯗꯩ ꯕꯤꯁꯀꯨꯠꯀ ꯀꯩꯀꯩ ꯆꯥꯛꯍꯥꯎ ꯆꯦꯡꯕꯥꯛꯀ ꯑꯗꯨꯃꯥꯏꯅ ꯊꯛꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯆꯥꯛꯁꯦ ꯆꯥꯅꯤꯡꯕꯗꯨꯁꯨ ꯌꯥꯝ ꯐꯥꯎꯅꯗꯦꯕꯀꯣ ꯑꯗꯩ ꯅꯨꯡꯊꯤꯟꯗꯁꯨ ꯑꯗꯨꯝ ꯆꯅꯥ ꯉꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯥꯗꯤ ꯐ꯭ꯔꯨꯠ ꯌꯥꯝ ꯄꯥꯝꯃꯦꯕ ꯍꯩꯅꯧꯒꯨꯝꯕ ꯑꯪꯒꯨꯔꯒꯨꯝꯕ ꯑꯗꯨꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒꯨꯝꯕꯗꯣ ꯆꯥꯕꯅꯤꯅꯀꯣ ꯆꯥꯛꯁꯤꯒ ꯑꯗꯨꯝ ꯌꯥꯝ ꯊꯧꯑꯣꯏ ꯁꯥꯗꯦꯕ ꯆꯥꯛꯁꯨ ꯌꯥꯝ ꯆꯥꯒꯟꯗꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯆꯥꯛꯁꯦ ꯗꯣꯁꯥꯅꯟꯗꯤ ꯑꯣꯏꯅꯁꯨꯀꯣ ꯑꯗꯒꯤ ꯃꯤ ꯑꯇꯣꯞꯄꯅꯁꯨ ꯌꯥꯝ ꯅꯣꯛꯅꯩꯑꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯗ ꯂꯥꯏꯔꯨꯛ ꯊꯥꯕ ꯑꯗꯨꯃꯥꯏꯅ ꯆꯥꯏ ꯍꯥꯏꯅ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯩꯖꯥꯡ ꯄꯨꯊꯣꯔꯛꯑꯦ ꯍꯩꯖꯥꯡ ꯈꯥꯏꯗꯣ ꯍꯧꯖꯤꯛ ꯑꯥꯂꯨꯁꯦ ꯒ꯭ꯂꯥꯁꯅ ꯇꯛꯈꯥꯏꯒꯦ ꯇꯧꯏꯕꯀꯣ ꯇꯛꯈꯥꯏꯔꯒ ꯑꯗꯨꯒ ꯑꯩꯒꯤ ꯑꯩ ꯃꯃꯥ ꯄꯄꯥꯒꯤ ꯍꯩꯖꯥꯡ ꯈꯥꯏꯗꯣꯛꯑꯦ ꯑꯗꯣ ꯈꯣꯄꯥꯁꯦ ꯕꯣꯔꯥꯁꯦ ꯄꯥꯝꯗꯦꯕ ꯕꯣꯔꯥꯁꯦ ꯄꯥꯝꯗ꯭ꯔꯁꯨ ꯑꯩꯅ ꯅꯝꯙꯨꯅ ꯑꯗꯨꯝ ꯍꯥꯞꯄꯦꯕ ꯃꯥꯅꯗꯤ ꯍꯥꯏꯔꯛꯀꯅꯦꯕ ꯍꯥꯄꯛꯀꯅꯨ ꯆꯥꯅꯤꯡꯗꯦꯅ ꯑꯥꯂꯨ ꯀꯥꯡꯉꯧꯁꯨ ꯕꯣꯔꯥꯁꯨ ꯃꯥ ꯆꯥꯒꯟꯗꯦꯕ ꯑꯗꯨꯁꯨ ꯑꯩꯗꯤ ꯏꯄꯥ ꯀꯧꯕꯩꯅ ꯌꯥꯝ ꯄꯤꯖꯅꯤꯡꯕꯅꯤꯅ ꯍꯦꯛꯇ ꯑꯩꯗꯤ ꯍꯥꯞꯆꯤꯜꯂꯦꯕꯀꯣ ꯑꯃꯦꯠꯄꯤꯁꯦ ꯒ꯭ꯂꯥꯁꯅ ꯇꯛꯈꯥꯏꯔꯁꯨ ꯈꯨꯠꯅ ꯀꯕꯣꯛ ꯀꯕꯣꯛ ꯇꯣꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯒ ꯇꯣꯠꯂꯒ ꯍꯥꯞꯄꯦ ꯑꯩꯈꯣꯏ ꯄꯄꯥꯒꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯂꯣꯏꯔꯦ ꯃꯊꯦꯜꯁꯤ ꯉꯁꯤꯒꯤ ꯕꯥꯔꯣꯒꯤ ꯑꯩ ꯉꯥꯏꯍꯥꯛ ꯐꯤ ꯁꯥꯔꯨꯔꯅꯤ ꯉꯁꯤꯒꯤ ꯐꯤꯗ ꯐꯝꯗ꯭ꯔꯤ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛꯇꯪ ꯐꯤ ꯁꯥꯔꯒꯦ ꯐꯤꯁꯦ ꯍꯥꯡꯕꯧ ꯍꯥꯡꯗ꯭ꯔꯤ ꯉꯁꯤꯒꯤ ꯀꯩꯅꯣ ꯀꯅꯥ ꯐꯨꯔꯝꯃꯤꯁꯤꯗꯤ ꯃꯌꯥꯝ ꯈꯣꯡꯅꯦꯠꯁꯤꯅꯦ ꯑꯩꯈꯣꯏ ꯀꯣꯀꯣꯅ ꯍꯦꯛꯇ ꯆꯤꯛꯊꯠꯂꯝꯃꯦꯕꯀꯣ ꯅꯨꯡꯗꯥꯡꯗ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂ ꯊꯝꯃꯦꯅꯦ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯍꯦꯛꯇ ꯆꯤꯛꯊꯠꯂꯝꯃꯤ ꯅꯍꯥꯟꯁꯨ ꯆꯤꯛꯊꯠꯂꯝꯅꯅꯦ ꯎꯁꯤꯐꯧ ꯍꯦꯟꯅ ꯆꯤꯛꯊꯠꯂꯝꯃꯤ ꯃꯥꯅ ꯑꯗꯩ ꯊꯧꯔꯤꯁꯨ ꯊꯥꯗꯠꯂꯞꯅ ꯁꯤꯜꯂꯦꯕꯀꯣ ꯑꯗꯨꯒ ꯂꯪꯁꯦ ꯄꯟꯈꯔꯦ ꯂꯪꯁꯦ ꯊꯥꯗꯠꯂꯒ ꯁꯦꯝꯃꯦ ꯌꯥꯝ ꯂꯝ ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯀꯣꯀꯣꯁꯦ ꯃꯌꯥꯝ ꯑꯩ ꯐꯤ ꯁꯥꯕ ꯍꯧꯔꯒꯦ ꯌꯥꯝ ꯑꯣꯂꯥꯡ ꯌꯥꯏꯅ ꯇꯦꯕꯜ ꯐꯦꯟꯁꯦ ꯄꯨꯊꯣꯔꯛꯏꯅꯦꯕꯀꯣ ꯀꯨꯝꯍꯩꯅꯦ ꯄꯨꯔꯣ ꯍꯥꯏꯔꯣ ꯄꯨꯔꯛꯀꯦ
Ini barang dah kali. Ini kali kok. Kali mana? Enggak ada aja. Oke. Kedua kedua. Kedua lagi. Orang apa? Hah? Piye aku dari sini aku rambo lama. Mayam video asida adum loisallage kaigino adi fi sumaina adum sa laitoina mayam ni yengbadasu boring yam churani abako chap manabanina do mayam agi video nungaibiba taadi like comment share tobiyo aduga ne anoba yengba yaubiramadi please subscribe tobiyo mayam bye bye.